Cargo da purakpi SP capsule sabul ama Imphal airport phare mayai kabadrak lalonbagi case asida personal ama senagadori Manipur gi migrant workers sing amadi mahairoi sing Manipur halakna bagi pambai amata laitabana awaba kaya marum mayuk naringai gi sayar asida Delhi dagi Bir Tekendra International Airport Imphal airport tamna pairakpa cargo flight amada purakpa yamlaba mayai kabadrak sing police na phare pharba mayai kabadrak sing adu ngasi Air Indigo gi flight number 6 E9137 da purakibani mayai kabadrak sing adugi consignment awangba thaki miyu senarangadra haibagi singnaba leihan fuduknarakli Thazabi aba mafamdagi phangba paun hai mausagum cargo gi pose purakpa sing inspector ke bobi na lusingba tim amana ngasi check tawrubada ispas primebo capsule lak amaga lising tarawhumdogi sani pakat pangam kibane SP capsule sing adu tongan ba package kuntraga ni thoida haplaga carton box manga da haplak kibane package amamam de SP capsule satre ka kun yawi mayai ka ba chinjak sing adu yawre Haiba police ki team aduna haising na khangdokla batungda capsule sing adu kanana lawba lakpagi haina soksin sen aduna laki tanja aduda miyoi ama mayai ka chinjak sing adu lawba laki khudakta mak police na polam sing adu golona na phagatki pawasin hai pharba miyoi adugi maming sagol sem bikasai kuntragom de kawi mak Imphal West district ki samusang uku manaki lamboi khongnang khongda leiba Ajoy gi masanu pane mak pu khudakki oina wangpong sathabada mayai ka chinjak sing adu khabai soida leiba IRB gi personnel amana Delhi digi tharakpane hana phongdorakhi hairiba personnel adu harbidar natragana rifleman oiramba yai service ta leiriba miyu adugi maming momo kawe saijang dagini mak hauji Delhi da leiri haina su pawsin makhatari mayai ka badrak la lonbagi thabak asida Manipur police ki personnel kaya yamna siyanabagi haiba khangdokna ba tangai fadana thijinbagi mathok tari hauji oina di pharba miyu adu cargo da tharakhiba SP capsule sing adu golona makhataba logi thabak lokhotna ba singjamai police ta sinarakle panba yabri sai asigi April marida Kolkata dagi pairakpa tongan ba cargo plane marida lupa kor ama henbagi mithamana package sani ka tara mangarom amasu Imphal airport gi police na phagatkiba laikhrabane atopa maru oiba paw manamu masana puthokpa COVID-19 gi hidak saduna changyeng tawbada sikhre Tamil Nadu da COVID-19 laying nabagi hidak puthokpa herbal product farm amada thabak tawba miyu ama masana puthoksabi hidak saduna changyeng tawbada laikhidreba miyu adugi maming ke Sibanation sai nipu ko teret kawi herbal farm adu da pharmacist amasung production manager oina thabak tawbane COVID-19 laying nabagi hidak adu Sibanation amadi farm adugi mapu Rajkumar sei humpu ko teret na sarga changyeng tawki makoi animak wan tharakpadagi manak na po hospital amada pukhatuna laikat nakhi hospital matam khara laikat naraba matungda Sibanation siki Rajkumar di pibam khara phagalakle thokdok asigi matangna police na investigation sathari haidi atopa yamla angakpa paw manamu kidney ahum panba miyu ama thengnare makhwang nabagi Brazil gi Sao Paulo da leiba Dorim hospital layengba lakhiba masagi sai kuntraga ni pansuraba Brazilian nupa ama mahaki makhwang gi sarukta CT scan lawbada kidney ahum panba thengnare agency dagi phangba paw gi matung ina miyu asi ka hena makhwang narakpadagi hospital layengba lakhibane maki CT scan adugi report matung ina mahaki yanglen saruktu yawba diskata khara sokpa thengnakhi adubu masida hena ngaklibadi nupa asigi haksangda kidney ahum palamba asini maki oi thangba kidney adudi phibam kari su kaidana leiba thengnakhi adubu ye thangba da kidney ani napsinaduna khara khajik zonthana panba thengnakibane adu moinama nupa asida kidney nabagi layong ama phok thengnaba laitri loinana maki kidney ahum mapung phana mathok tawba thingnari haidi miyoibigi haksang ni yauribi kidney asi ureter gi mating na urinary bladder da thambani adubu maki oina di ye thangba kidney ani asigi ureter asi bladder da samnadringai hana samnaba thingnari haina pawsna makhatari pawsigi matung ina maki haksang gi phibam asi mama puknung digi oirakpa yai haidi loinana mak masada kidney ahum panba asina akaiba amata pidaba maramna hauziki oina di hidak langthak sijinaba na singba amata tawde adubu maki yanglen saruki dik sokpadagi makhwang naba adugi oina plain killer sanaba doctor singna khani ki hainasu boxi isina phungdorakhi